habising matol chonglaba amasung mana amadagi ahom suba matamda sizinnabiyu. Silver gold sizinaba matamda pamdaba napising isingna thumjin hanbiganu leibakte inildi matik chana lehanbigadabani. Phangpham Farmer Development Center Khurai Thangjam Laikai opposite Lining Thau Awangba amadi Tilhat Hidak Yonpham Dukan Sing. Ngasi Thawan gi Mapani amadi tarani panba Inglising ani kunga mathoi August ki tarik taraga taret lebabok panumit asigi ahan bada maru oiba pau. Taliban na ningri sisil laktuna Kabul lausin kre President Ashraf Ghani yamlaba sel atangba kar singda haptuna chen kre Taliban singna Islamic Emirate of Afghanistan semlagani haina laukthokre. North East ki capital sing railway ki connection lairagani haina Prime Minister Narendra Modi na phongthokre. August ki tarik tara manga khakta da chahi tara manga makha gi angang chani Ngakpigani chamaga kunga mathoi positive oikhe haina Dr. K. Rajona phongdorakle. COVID ke ahanba web amasung ani suba web ta angang ani laikhidra haiba wafam su phongdokhe. Nagaland India gi saruk ama adum oiduna laigani haina RN Rabina haikre. Manipur dagi miyoi ama lupa crore yankhaiga manga gi draka konana fare haide. Mayumdagi puthokiba ama mokta leiramle. Laibak singlamba truck ani phagatle haide. Kaksing gi miyam gi damakta thabak tawraga utkani haina Kaksing Assembly Constituency da mirep oigadawriba COVID na haikre. Khungang Singh hena saukhalhangani haina Union Minister of Steel amasung Rural Development Phagan Singh Kulastena phongdokre. BJP yaukdabana sibadadi sel pibidre haide. Haukiba sahi mari makhaida Manipur singthanaba yana saukhale haina Chief Minister na phongdokre. Manipur da numidini da miyoi tara taruk laikhidre August ki tarik tara manga dana miyoi chatru kasumnani August ki tarik tara taruk dana miyoi sani ga humbudra manga positive oikhe. Positivity ki sang taragi mathakta laire. Meghalaya Chief Minister Konrak Sangmagi yumda petrol bomb ama langsilnduna attack satharamle haide. Amadi
ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯠꯇ ꯊꯣꯛꯇꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯇꯥꯂꯤꯕꯥꯟ ꯂꯥꯜꯍꯧꯕꯁꯤꯡꯅ ꯑꯐꯒꯥꯟ ꯒꯣꯚꯔꯟꯃꯦꯟꯠ ꯐꯣꯔꯁꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯀꯥꯕꯨꯜ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯐꯒꯥꯟ ꯄꯨꯝꯕ ꯇꯥꯂꯤꯕꯥꯟ ꯐꯥꯏꯇꯔꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯦ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯥꯂꯤꯕꯥꯟꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯍꯜꯂꯒꯅꯤ ꯍꯥꯏꯅ ꯇꯥꯂꯤꯕꯥꯟꯒꯤ ꯀꯣ-ꯐꯥꯎꯟꯗꯔ ꯑꯕꯗꯨꯜ ꯘꯥꯅꯤ ꯕꯔꯥꯗꯔꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯀꯥꯕꯨꯜ ꯈꯨꯗꯨꯝ ꯆꯟꯈꯤꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯄꯦꯂꯦꯁꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯦ꯫ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯔꯐ ꯘꯥꯅꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃꯗꯤ ꯑꯇꯥꯡꯕ ꯀꯥꯔꯁꯤꯡ ꯄꯨꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯥꯂꯤꯕꯥꯟ ꯂꯥꯜꯍꯧꯕꯁꯤꯡꯅ ꯆꯍꯤ 10 ꯍꯦꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤꯕ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯏꯁꯂꯥꯃꯤꯛ ꯏꯃꯤꯔꯦꯠ ꯑꯣꯐ ꯑꯐꯒꯥꯅꯤꯁꯇꯥꯟ ꯁꯦꯝꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯇꯥꯂꯤꯕꯥꯟ ꯂꯥꯜꯍꯧꯕꯁꯤꯡꯅ ꯑꯐꯒꯥꯟꯒꯤ ꯀꯣꯅꯨꯡ ꯀꯥꯕꯨꯜ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈꯤꯕ ꯑꯁꯤ ꯑꯃꯦꯔꯤꯀꯥꯟꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏꯊꯤꯕꯅꯤ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣ ꯕꯥꯏꯗꯦꯟꯒꯤ ꯑꯁꯣꯏꯕ ꯊꯧꯁꯤꯜꯅ ꯑꯐꯒꯥꯟꯕꯨ ꯇꯥꯂꯤꯕꯥꯟ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯍꯟꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ꯫ ꯖꯣ ꯕꯥꯏꯗꯦꯟꯅ ꯋꯥꯈꯜ ꯈꯟꯊꯕ ꯇꯧꯗꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯐꯣꯔꯦꯟ ꯇ꯭ꯔꯨꯞꯁꯤꯡ ꯂꯧꯊꯣꯛꯂꯨꯕꯗꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯌꯨꯑꯦꯁꯅ ꯃꯥꯏꯊꯤꯕ ꯅꯪꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯪꯇꯞꯄ ꯄꯨꯔꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯑꯅꯧꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯕ꯭ꯔꯥꯍꯤꯝ ꯔꯥꯏꯖꯤꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯄꯋꯥꯔ ꯄꯥꯏꯈ꯭ꯔꯕꯅꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯁꯦꯟꯕꯗ ꯂꯥꯏꯅ ꯊꯣꯛꯂꯒꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯝꯔꯥꯟ ꯈꯥꯟꯅꯁꯨ ꯇꯥꯂꯤꯕꯥꯟ ꯂꯥꯜꯍꯧꯕꯁꯤꯡꯅ ꯀꯥꯕꯨꯜ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣल ꯇꯧꯈꯤꯕ ꯑꯁꯤꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯥꯡꯍꯟꯈ꯭ꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯀꯥꯕꯨꯜꯗ ꯂꯩꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯂꯩꯔꯤꯕ ꯌꯨꯑꯦꯁ ꯇ꯭ꯔꯨꯞꯁꯤꯡꯅ ꯑꯝꯕꯦꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯃꯦꯔꯤꯀꯥꯟꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯅꯛꯅꯕ ꯑꯐꯒꯥꯟ ꯁꯤꯇꯤꯖꯟꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯊꯣꯔꯛꯅꯅꯕꯒꯤꯗꯃꯛ ꯌꯨꯑꯦꯁ ꯇ꯭ꯔꯨꯞ 3,000 ꯑꯐꯒꯥꯟꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯐꯒꯥꯟꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯀꯥꯕꯨꯜꯗ ꯂꯩꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯆꯪꯁꯤꯟꯗꯨꯅ ꯐ꯭ꯂꯥꯏꯠ ꯇꯣꯡꯅꯅꯕ ꯍꯣꯠꯅꯕꯗ ꯌꯨꯑꯦꯁ ꯇ꯭ꯔꯨꯞꯁꯤꯡ ꯑꯃꯗꯤ ꯑꯐꯒꯥꯟ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯆꯔꯥꯡꯅꯕ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯊꯣꯛꯈꯤ꯫ ꯀꯥꯕꯨꯜꯗ ꯂꯩꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯄꯥꯏꯈꯠꯈꯤꯕ ꯄ꯭ꯂꯦꯟ ꯑꯃꯗꯒꯤ ꯃꯤꯑꯣꯏ 3 ꯂꯩꯃꯥꯏꯗ ꯇꯥꯔꯛꯇꯨꯅ ꯁꯤꯈꯤ꯫ ꯃꯈꯣꯏ 3 ꯑꯁꯤ ꯌꯨꯑꯦꯁ ꯃꯤꯂꯤꯇꯔꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯈꯪꯍꯟꯗꯅ ꯄ꯭ꯂꯦꯟ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯇꯣꯡꯈꯠꯂꯝꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯆꯀꯥꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯃꯁꯥꯒꯤ ꯁꯔꯨꯛꯁꯤꯡꯗ ꯂꯣꯠꯅꯅꯕ ꯍꯣꯠꯅꯕꯗ ꯁꯣꯏꯕꯗꯒꯤ ꯇꯥꯔꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯥꯕꯨꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯃꯤꯌꯥꯝ ꯀꯌꯥ ꯆꯦꯟꯁꯤꯟꯅꯔꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯁꯨ ꯃꯤꯑꯣꯏ 5 ꯁꯤꯈꯤ꯫ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ 5 ꯑꯁꯤ ꯅꯦꯠꯁꯤꯟꯅꯕꯗꯒꯤ ꯁꯤꯈ꯭ꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯇꯥꯂꯤꯕꯥꯟ ꯂꯥꯜꯍꯧꯕꯁꯤꯡꯅ ꯑꯐꯒꯥꯟ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯐꯤꯁꯀꯤ ꯋꯥꯉꯥꯡꯂꯣꯏ ꯃꯨꯍꯝꯃꯗ ꯅꯥꯌꯤꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯐꯒꯥꯟ ꯃꯤꯌꯥꯝꯒꯤ ꯑꯃꯁꯨꯡ ꯃꯨꯖꯥꯍꯤꯗꯤꯟꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯆꯍꯤ 10 ꯍꯦꯟꯅ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩ ꯉꯁꯤꯗꯤ ꯐꯪꯕ ꯉꯝꯂꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯥꯟ ꯁꯣꯛꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ, ꯂꯥꯟ ꯂꯣꯏꯔꯦ ꯍꯥꯏꯈꯤ꯫
ꯊꯥ ꯑꯁꯤꯒꯤ ꯃꯉꯥꯗ ꯂꯥꯏꯁ꯭ꯔꯝ ꯈꯨꯜꯗ ꯊꯕꯛ ꯁꯨꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯈꯤꯕ ꯅꯍꯥ ꯑꯃ ꯇꯝꯊꯤꯅ ꯐꯨ ꯆꯩꯗꯨꯅ ꯑꯣꯠꯂꯒ ꯍꯥꯠꯇꯣꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯈꯠꯂꯒ ꯃꯣꯛꯇ ꯊꯝꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯅꯝꯕꯣꯜ ꯐꯣꯏꯖꯤꯡ ꯑꯦꯔꯤꯌꯥꯒꯤ ꯇꯦꯔꯥꯃꯈꯣꯡ ꯌꯨꯠ ꯀ꯭ꯂꯕ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃꯁꯨꯡ ꯇꯦꯔꯥꯃꯈꯣꯡ ꯃꯈꯥ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ TYCꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯍꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯈꯦꯂꯝꯕꯝ ꯑꯔꯨꯟ, ꯆꯍꯤ 24, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯇꯤ ꯈꯥꯏꯕꯤ ꯀꯧꯏ꯫ ꯃꯍꯥꯛ ꯅꯝꯕꯣꯜ ꯐꯣꯏꯖꯤꯡ ꯆꯤꯡꯅꯤꯡꯗꯒꯤꯅꯤ꯫ ꯍꯧꯖꯤꯛꯅ ꯐꯣꯏꯖꯤꯡ ꯇꯦꯔꯥꯃꯈꯣꯡꯗ ꯂꯩꯕ ꯃꯃꯥꯕꯣꯛꯀꯤ ꯌꯨꯝꯗ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯐꯣꯏꯖꯤꯡ ꯑꯋꯥꯡ ꯐꯣꯏꯖꯤꯡ ꯆꯤꯡꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯅꯥꯟꯗꯩꯕꯝ ꯅꯤꯂꯀꯥꯟꯇ ꯑꯄꯣꯛꯄ ꯑꯦꯟ ꯏꯕꯣꯇꯣꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯕꯛ ꯁꯨꯍꯟꯒꯅꯤ ꯍꯥꯏꯅ ꯃꯌꯨꯝꯗꯒꯤ ꯄꯨꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯐꯣꯏꯖꯤꯡ ꯆꯤꯡꯅꯤꯡ ꯖꯨꯚꯦꯅꯥꯏꯜ ꯀ꯭ꯂꯕ ꯌꯥꯎꯅ ꯂꯨꯞ ꯀꯌꯥꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯧꯁꯥꯒꯨꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ 74ꯔꯛ ꯁꯨꯔꯛꯄ ꯅꯤꯡꯇꯝ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯔꯠꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤ ꯃꯁꯜ ꯁꯥꯅꯁꯨ ꯄꯥꯡꯊꯣꯛꯇꯨꯅ ꯅꯦꯁꯅꯦꯜ ꯑꯦꯟꯊꯦꯝ ꯁꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯤꯔꯥꯜꯗ ꯁꯦꯂꯨꯠ ꯇꯧꯈ꯭ꯔꯦ꯫ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯝꯃꯤꯇꯤ ꯑꯣꯟ ꯋꯥꯏꯜꯗꯂꯥꯏꯐ ꯑꯦꯟड ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯃꯅꯤꯄꯨꯔꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤ ꯑꯀꯟꯕ ꯀꯦꯝꯄꯦꯟ ꯆꯠꯊꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯋꯥꯏꯊꯧ, ꯂꯤꯄꯣꯛꯄꯤ, ꯀꯥꯆꯤꯟ ꯑꯃꯗꯤ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗꯒꯤ JCP 3ꯅ ꯂꯩꯕꯥꯛ ꯀꯣꯠꯂꯝꯕ ꯊꯦꯡꯅꯕꯗꯒꯤ ꯊꯧꯕꯥꯜꯒꯤ ꯔꯦꯟꯖ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯆꯪꯁꯤꯜꯂꯒ ꯂꯩꯕꯥꯛ ꯆꯤꯡꯂꯝꯕ ꯇ꯭ꯔꯛ MN01 AA 1772 ꯑꯃꯗꯤ MN04 P 0768 ꯐꯥꯒꯠꯂꯒ ꯔꯦꯟꯖ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯀꯁꯇꯗꯤꯗ ꯊꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯆꯤꯡꯗꯒꯤ ꯂꯩꯄꯥꯛ ꯀꯣꯠꯊꯣꯛꯄꯒꯤ ꯃꯥꯌꯣꯛꯇ CMꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯜꯂꯛꯂꯦ꯫ ꯃꯁꯥꯒꯤ ꯆꯍꯤ 13 ꯂꯣꯝꯇꯃꯛ ꯁꯨꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯆꯍꯤ 68 ꯂꯣꯝ ꯁꯨꯔꯕ ꯑꯍꯜ ꯑꯃꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯒ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯋꯤꯃꯦꯟꯁ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯃꯅꯨꯡ ꯆꯟꯕ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯄꯣꯛꯄꯅ ꯋꯤꯃꯦꯟ PS ꯑꯁꯤꯗ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠ ꯐꯥꯏꯜ ꯇꯧꯔꯛꯄꯗꯒꯤ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯔꯦꯄꯤꯁꯠꯅꯤ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤ ꯐꯥꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯎꯈ꯭ꯔꯨꯜꯒꯤ CJMꯗ ꯄꯨꯊꯣꯛꯂꯒ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯂꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯑꯍꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯎꯈ꯭ꯔꯨꯜꯒꯤ ꯃꯔꯦꯡ ꯈꯨꯜꯗꯒꯤ ꯖꯅꯥꯊꯟ ꯈꯥꯏꯖꯤꯡ ꯋꯣꯆꯤ, ꯆꯍꯤ 68, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯀꯥꯆꯟ ꯀꯧꯏ ꯍꯥꯏꯔꯤ꯫ ꯍꯩꯔꯣꯛ ACꯗ COVID-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕ ꯌꯥꯎꯔꯛꯄ ꯏꯃꯨꯡꯗ ꯂꯨꯄꯥ 50,000 ꯄꯤꯒꯅꯤ ꯍꯥꯏꯅ AC ꯑꯁꯤꯒꯤ MLA ꯊꯣꯛꯆꯣꯝ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯨ BJP ꯑꯣꯏꯗꯕ ꯏꯃꯨꯡꯁꯤꯡꯗꯗꯤ ꯑꯃꯠꯇ ꯄꯤꯕꯤꯗ꯭ꯔꯦ꯫ MLAꯅ ꯃꯤꯌꯥꯝ ꯈꯪꯅ ꯃꯤꯗꯤꯌꯥꯗ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯤꯒꯤ ꯅꯥꯏꯗꯅ ꯄꯤꯍꯟꯅꯤꯡꯏ ꯍꯥꯏꯅ ꯁꯤꯔꯤꯃꯌꯨꯝ ꯕꯤꯖꯤꯇ꯭ꯔꯥ ꯁꯔꯃꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯩꯔꯣꯛ ꯄꯥꯔꯠ 1ꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯕꯤꯖꯤꯇ꯭ꯔꯥꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯁꯤꯔꯤꯃꯌꯨꯝ ꯏꯕꯣꯕꯤꯁꯛ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯗꯃꯦꯟꯇꯤ ꯑꯅꯤꯃꯛ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯔꯤꯛ 19ꯗꯒꯤ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯊꯧꯕꯥꯜꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 22ꯗꯒꯤ ꯑꯄꯣꯛꯄꯅ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯒ ꯑꯄꯣꯛꯄꯤꯅ MSF ꯀꯣꯚꯤꯗ ꯍꯣꯁꯄꯤꯇꯥꯜꯗ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡ ꯆꯠꯊꯈꯤ꯫ ꯑꯗꯨꯒ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 29ꯗ ꯑꯄꯣꯛꯄꯤ ꯗꯃꯦꯟꯇꯤꯗꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯄꯣꯛꯄ ꯁꯤꯔꯤꯃꯌꯨꯝ ꯏꯕꯣꯕꯤꯁꯛꯁꯨ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯁꯦꯜꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯄꯗꯒꯤ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ MLAꯅ ꯂꯥꯎꯊꯣꯛꯈꯤꯕ AC ꯑꯁꯤꯗ ꯀꯣꯚꯤꯗꯅ ꯂꯩꯈꯤꯗꯕ ꯏꯃꯨꯡꯗ ꯂꯨꯄꯥ 50,000 ꯄꯤꯒꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯄꯤꯕꯤꯅꯅꯕ ꯍꯥꯏꯗꯨꯅ ꯑꯄꯣꯛꯄꯤ ꯂꯩꯈꯤꯗꯕꯒ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡꯁꯤꯡ ꯊꯥ ꯑꯁꯤꯒꯤ ꯇꯥꯔꯤꯛ 8ꯗ
MLAꯒꯤꯗ ꯊꯥꯖꯤꯟꯈꯤ꯫ ꯇꯨꯡꯗ ꯊꯥ ꯑꯁꯤꯒꯤ ꯇꯥꯔꯤꯛ 16ꯗ ꯊꯥꯖꯤꯟꯈꯤꯕ ꯆꯦ ꯆꯥꯡꯁꯤꯡ ꯍꯟꯗꯣꯔꯛꯈꯤ ꯑꯃꯗꯤ ꯅꯪꯒꯤ ꯆꯦ ꯑꯁꯤ ꯔꯤꯀꯃꯦꯟ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯤꯔꯛꯈꯤ ꯑꯃꯗꯤ ꯃꯈꯣꯏꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯔꯒꯗꯤ ꯔꯤꯀꯃꯦꯟ ꯇꯧꯒꯦ ꯂꯨꯄꯥ50,000 ꯑꯗꯨ ꯄꯤꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯀꯣꯚꯤꯗꯅ ꯂꯩꯈꯤꯗꯕ AC ꯑꯁꯤꯒꯤ ꯏꯃꯨꯡꯗ ꯂꯨꯄꯥ50,000 ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯔꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯅꯥꯊꯩꯕꯤꯕ ꯑꯃꯗꯤ ꯑꯁꯤꯗꯤ ꯄꯦꯟꯗꯕ ꯐꯥꯎꯖꯩ꯫ ꯍꯩꯔꯣꯛ ACꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯗꯅ ꯈꯦꯟꯅꯕ ꯑꯃꯠꯇ ꯊꯝꯕꯤꯗꯅ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯕꯗꯤ ꯑꯄꯦꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯁꯤꯔꯤꯃꯌꯨꯝ ꯕꯤꯖꯤꯇ꯭ꯔꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯁꯤꯡ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯅꯕ ꯁꯦꯟꯇꯔꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯂꯦ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯤꯜ ꯑꯃꯁꯨꯡ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯐꯒꯟ ꯁꯤꯡ ꯀꯨꯂꯥꯁꯇꯦꯅ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯈꯦꯇ꯭ꯔꯤꯒꯥꯎ ACꯒꯤ MLA ꯅꯍꯥꯛꯄꯝ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯊꯝꯕꯥꯜꯈꯣꯡ ꯁꯥꯕꯜ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝ ꯃꯅꯥꯛꯇ BJP ꯈꯦꯇ꯭ꯔꯤꯒꯥꯎ ꯃꯟꯗꯜꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯐꯒꯟ ꯁꯤꯡ ꯀꯨꯂꯥꯁꯇꯦꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯐꯒꯟ ꯁꯤꯡ ꯀꯨꯂꯥꯁꯇꯦꯅ ꯁꯦꯟꯇꯔꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯔꯤ, ꯇꯣꯈꯥꯏꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯊꯝꯗꯨꯅ ꯍꯦꯟꯅ ꯆꯥꯎꯈꯠꯅꯅꯕꯁꯨ ꯍꯣꯠꯅꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯑꯇꯜ ꯕꯤꯍꯥꯔꯤ ꯚꯥꯖꯄꯥꯌꯤꯒꯤ ꯃꯇꯝꯗꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ BJPꯒꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ BJP ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯧꯈꯤꯕ ꯆꯍꯤ 4.5 ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯑꯍꯣꯡꯕ ꯀꯌꯥ ꯄꯨꯔꯛꯄꯒ ꯂꯣꯏꯅꯅ ꯍꯤꯔꯝ ꯀꯌꯥꯗ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯉꯝꯂꯦ꯫ ꯁꯦꯟꯇꯔꯅ 90%ꯒꯤ ꯆꯥꯡꯗ ꯁꯦꯟꯊꯥꯡ ꯊꯥꯗꯕ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯄꯣꯟꯁꯔ ꯁ꯭ꯀꯤꯝ ꯀꯌꯥꯁꯨ ꯃꯅꯤꯄꯨꯔꯗ ꯄꯥꯏꯈꯠꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯝꯕꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯝꯂꯦ꯫ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯂꯥꯏꯆꯠ ꯃꯅꯨꯡꯗ ꯅꯞꯁꯥ ꯑꯃꯁꯨꯡ PMGKAYꯒꯤ ꯆꯦꯡ ꯃꯤꯌꯥꯝꯗ ꯅꯤꯡꯊꯤꯅ ꯐꯪꯍꯟꯕ ꯉꯝꯂꯦ꯫ ꯑꯣꯛꯁꯤꯖꯦꯟꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯀꯣꯚꯤꯗ ꯚꯦꯛꯁꯤꯅꯦꯁꯟꯒꯤ ꯊꯕꯛꯁꯨ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯠꯊꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯐꯁꯐꯥꯒꯤ ꯃꯥꯌꯣꯛꯇ ꯑꯣꯒꯁꯠꯀꯤ ꯇꯥꯔꯤꯛ 15, ꯏꯪ 2004ꯗ ꯃꯁꯥꯕꯨ ꯍ꯭ꯌꯨꯃꯦꯟ ꯇꯣꯁ ꯑꯣꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯄꯦꯕꯝ ꯆꯤꯠꯇꯔꯟꯖꯟ ꯂꯩꯈꯤꯗꯕ ꯑꯣꯒꯁꯠꯀꯤ ꯇꯥꯔꯤꯛ 13 ꯗ ꯁꯨꯄ꯭ꯔꯤꯝ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯣꯐ ꯑꯊꯧꯕ ꯄꯦꯕꯝ ꯆꯤꯠꯇꯔꯟꯖꯟ ꯃꯉꯥꯡꯕꯨ MSFꯅ ꯁ꯭ꯇꯨꯗꯦꯟꯠ ꯃꯥꯔꯇꯤꯌꯔꯗꯝ ꯗꯦ 2021 ꯍꯥꯏꯅ 18ꯂꯛ ꯁꯨꯕ ꯑꯊꯧꯕꯁꯤꯡꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 4.5ꯗ ꯃꯅꯤꯄꯨꯔ ꯁꯤꯡꯊꯥꯅꯕ ꯌꯥꯅ ꯆꯥꯎꯈꯠꯂꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝꯁꯨ ꯐꯒꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯔꯆ 2021ꯗ ꯊꯥꯗꯧ ꯄꯤꯄꯜꯁ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯒꯤ ꯀꯥꯗꯔ 10 ꯑꯃꯁꯨꯡ ꯚꯦꯂꯤ ꯕꯦꯖ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯀꯥꯗꯔꯁꯤꯡ ꯆꯪꯖꯔꯛꯈꯤꯕ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯥꯎꯠꯐꯤꯠꯁꯤꯡꯒꯤ ꯀꯥꯗꯔ 1,198 ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯁꯦꯂꯦꯟꯗꯔ ꯇꯧꯔꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯄꯥꯡꯊꯣꯛꯅꯈꯤꯕꯒꯨꯝ ꯅꯍꯥꯟ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ 65ꯔꯛ ꯁꯨꯔꯛꯄ ꯅꯤꯡꯇꯝ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝꯗ ꯂꯩꯕꯥꯛꯀꯤ ꯏꯁꯩ ꯁꯛꯂꯗꯨꯅ ꯃꯆꯨ 3ꯒꯤ ꯐꯤꯔꯥꯟ ꯄꯥꯏꯍꯟꯈꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯏꯝꯐꯥꯜꯒꯤ ꯑꯍꯥꯟꯕ ꯕꯠꯇꯥꯂꯤꯌꯟ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯄꯦꯔꯦꯗ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯒꯥꯔꯗ ꯑꯣꯐ ꯑꯣꯅꯔ ꯔꯤꯚꯤꯌꯨ ꯇꯧꯈꯤ ꯑꯃꯁꯨꯡ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ CID ꯇꯦꯛꯅꯤꯀꯦꯜ ꯑꯅꯨꯄꯝꯅ ꯀꯃꯥꯟ ꯇꯧꯈꯤꯕ ꯀꯟꯇꯤꯟꯖꯦꯟꯠ 12ꯅ ꯄꯤꯕ ꯁꯦꯂꯨꯠ ꯑꯣꯛꯈꯤ꯫ ꯁꯦꯂꯨꯠ ꯄꯤꯈꯤꯕ ꯃꯥꯔꯆ ꯄꯥꯁꯠꯀꯤ ꯀꯟꯇꯤꯟꯖꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ, ꯁꯦꯟꯇ꯭ꯔꯦꯜ ꯔꯤꯖꯥꯔꯚ ꯄꯨꯂꯤꯁ ꯐꯣꯔꯁ, ꯁꯤꯚꯤꯜ ꯄꯨꯂꯤꯁ, ꯏꯟꯗꯤꯌꯥ ꯔꯤꯖꯥꯔꯚ ꯕꯠꯇꯥꯂꯤꯌꯟ, ꯍꯣꯝ ꯒꯥꯔꯗꯁ, ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯀꯦꯗꯦꯠ ꯀꯣꯔꯒꯤ ꯀꯟꯇꯤꯟꯖꯦꯟꯠꯁꯤꯡ ꯌꯥꯎꯈꯤ꯫
Indiagi konung New Delhi Red Fort ta pangthokkiba leibak asigi humbudra mangarak suba Independence Day gi thauramga mari leidana mahakki warol thamladuna Prime Minister Narendra Modi na awang nompok state singi konung singi marakta railway gi connection athuba matamda lehelagani haina phungdokkhre mahakki warol makha taraduna leibak asigi lambi thong semgatpagi hiramda puwari oihauradaba mawongda awang nompok state singi marakta railway gi connection lehenana ba thaurang kaya paikhalliba project sing athuba matamda loisillaklaba yabagi mami tamlakpaga loinana awang nompok state singi konung singi marakta railway gi afaba connection lehenbagi manglan asi athuba matamda mangphaunaragani ek is policy gi makhada awang nompok lamdam singi samnariba lambi thongi phibam sing phagalakpada natana lamdam asiga Yumlon nariba leibak Myanmar, Bangladesh amadi Southeast Asia gi leibak singasu matik saba lambi thongna samnaba ngamlakle North East gi state wariba Manipur, Assam, Meghalaya, Tripura, Arunachal Pradesh, Nagaland, Mizoram amadi Sikkim state ta afaba railway connection lehenba haibasi North Eastern Frontier Railways gi pandam oiduna lakhibani laibak thibadi state singasida afaba railway connection lehenana bahona ba asida chingman kaya huttuna sem sabagi awaba mayoknabagi mathakta nakal kayagi saithengsu mayoknari lampi biu yadaba amadi lup kaya na ayet apan pirakpa yauna khudong chadaba kaya ama thengnabadagi railway project sing asi matam chana loisinana bahona bada awaba oiri mafam asida lupa crore lising humbudra manga chaunga humbudraga mapan changna paikhaliba tongan ba railway project tara mapan gi manungda tara mathoi amadi kumja inglising ani kungani thoi kunga humdoi phawbugi manungda soidana loisilagani haibagi thajaba leire hainasu prime minister na makha takhi COVID-19 gi ahanba web tagi ani suba web na chahi tara manga gi makhada laiba angang sing sohan ba hele nahan khakta da Manipur da chahi tara manga makhada laiba angang chama kunga mathoi positive oikhi ahanba amasung ani suba covid gi web ta angang ani laikhidre haina Directorate of Health Services Manipur gi director Dr. K. Rajona appeal tawrakle Directorate of Health Services Manipur gi Director Dr. K. Rajona Paumisingda haiki state asida COVID-19 gi awaba loidri haukiba tha ama anida oiramba phibamdagidi khara makhai nemthare miyamda khara awaba mayokna khrabasu curfew matam khara thamkiba asina leina laichat asi sandokpa hanthahanbada achoba mateng ama oiri COVID-19 gi ani subu web asina chahi nauriba angang singda chauna sohan bagi pau Karnataka da su leiri state asida su ani suba web asina chahi tara manga gi makhada leiba angang singda chauna sohan ba hele ahan ba web da chahi tara manga gi makhada leiba angang lising ani chatruk humfuga mathoi positive case leikhi adubu ani suba web asida di housing phawba angang lising tara ni thoi chahum kungani thoi positive oikre nahan khaktada chahi tara manga gi makhada leiba angang chamaga kunga mathoi positive oiba thengnakhi haidi Nagaland asi hanadagi hauna India gi saru ama oiduna lakli makha tana so adumak oikigani haina Nagaland ki governor Aryan Rabina haikre Nagaland da nahan pangthokpa Independence Day gi tharamda wa ngangladuna Aryan Rabina leibak asida British na palingai matamda awang nompoki lamdam asibu Pakistan da pithong na bahonarami adubu Naga Hills da khundariba matam adugi miyamna kanu honabadagi India gi saruk ama oina leihobani asumna India na ningkha tamba phangkhibagi humbudra mangarak suba
ꯊꯧꯔꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯈꯤꯕ ꯅꯥꯒꯥ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ꯫ ꯔꯥꯅꯤ ꯒꯥꯏꯗꯤꯡꯂꯤꯎꯒꯨꯝꯕ ꯅꯥꯒꯥꯒꯤ ꯂꯨꯆꯤꯡꯕꯤ ꯀꯌꯥꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯂꯧꯈꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯀꯥꯎꯕ ꯆꯨꯝꯂꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯕꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯅꯧꯍꯧꯅꯅ ꯊꯤꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤꯁꯨ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯏꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯃꯤꯈꯥ ꯄꯣꯟꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯀꯥꯎꯊꯣꯛꯂꯒ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯊꯥꯛ ꯃꯥꯟꯅꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯈꯟꯕ ꯍꯧꯔꯒꯗꯕꯅꯤ꯫ ꯏꯟꯗꯤꯌꯥꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯅꯤꯡꯇꯝꯕ ꯐꯪꯈꯤꯕꯗ ꯋꯥꯔꯤꯗ ꯅꯥꯒꯥꯂꯦꯟ ꯆꯤꯊꯔꯝꯕ ꯑꯣꯏꯊꯣꯛꯇꯦ ꯍꯥꯏꯅꯁꯨ ꯄꯟꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯄꯨꯡ 49ꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ 13 ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ 13 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯥꯒꯤ ꯆꯍꯤ 18 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯔꯥꯡꯗꯒꯤ ꯃꯤꯑꯣꯏ 2 ꯌꯥꯎꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯍꯥꯟ ꯑꯣꯒꯁꯠꯀꯤ ꯇꯥꯔꯤꯛ 15ꯗ ꯃꯤꯑꯣꯏ 3,908 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 702 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ, ꯑꯗꯨꯒ ꯃꯤꯑꯣꯏ 10ꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯅꯍꯥꯟꯒꯤ ꯑꯣꯏꯅ 15.3 ꯌꯧꯈꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯃꯤꯑꯣꯏ 2,138 ꯈꯛꯇꯃꯛ ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 265 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ, ꯑꯗꯨꯒ ꯃꯤꯑꯣꯏ 6 ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯒꯤ ꯆꯥꯡ 12.3 ꯌꯧꯈꯤ꯫ ꯇꯦꯁ ꯇꯧꯕꯒꯤ ꯆꯥꯡ ꯍꯟꯊꯕꯒꯤ ꯃꯔꯝ: ꯅꯍꯥꯟ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝ ꯕꯣꯏꯀꯣꯠ ꯇꯧꯗꯨꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯈꯤꯕꯗꯒꯤ ꯑꯣꯏꯕ ꯌꯥꯏ꯫ ꯀꯣꯚꯤꯗ-19 ꯀꯃꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯈꯤꯕ ꯃꯤꯑꯣꯏ 265 ꯑꯁꯤ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯃꯁꯤꯡ ꯄꯨꯟꯅ 1,09,595 ꯌꯧꯈ꯭ꯔꯦ꯫ ꯃꯁꯤꯗ ꯖꯦꯅꯔꯦꯜ ꯄꯣꯄꯨꯂꯦꯁꯟꯗꯒꯤ ꯃꯤꯑꯣꯏ 1,04,989 ꯌꯥꯎꯔꯤ꯫ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯆꯪꯖꯔꯛꯂꯕ ꯍꯥꯏꯅ꯭ꯌꯨ ꯇ꯭ꯔꯦꯞ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯀꯥꯎꯟꯁꯤꯜ (HNLC)ꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯥꯡꯈ꯭ꯌꯨ ꯄꯨꯂꯤꯁꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯋꯥꯍꯧꯗ ꯃꯦꯘꯥꯂꯌꯥꯗ ꯏꯔꯥꯡ ꯂꯩꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯟꯔꯥꯗ ꯁꯪꯃꯥꯒꯤ ꯃꯌꯨꯝꯗ ꯃꯤꯑꯣꯏ ꯈꯔꯅ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ 2 ꯂꯪꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯅꯕ ꯂꯩꯉꯥꯛꯅ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯕꯗ ꯅꯠꯇꯅ ꯃꯣꯕꯥꯏꯜ ꯁꯥꯔꯚꯤꯁꯁꯤꯡꯁꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯣꯝꯒꯤ ꯊꯕꯛ ꯄꯨꯔꯤꯕ ꯂꯥꯛꯃꯦꯟ ꯔꯤꯝꯕꯨꯏ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯥꯡꯈ꯭ꯌꯨ ꯑꯁꯤ ꯍꯧꯈꯤꯕ ꯆꯌꯣꯜꯗ ꯁꯤꯂꯣꯡꯗ IED ꯄꯣꯈꯥꯏꯍꯟꯗꯨꯅ ꯃꯤꯑꯣꯏ 2 ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯊꯥ ꯑꯁꯤꯒꯤ ꯇꯥꯔꯤꯛ 16ꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯤꯂꯣꯡꯒꯤ ꯃꯥꯎꯂꯥꯏꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯨꯂꯤꯁꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ, ꯃꯗꯨꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯊꯥꯡꯈ꯭ꯌꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯤꯍꯥꯠ ꯑꯁꯤ ꯂꯧꯇꯨꯅꯗꯨꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯏꯍꯧ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫
ꯂꯝꯗꯝ ꯑꯁꯤꯗ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯂꯧꯃꯤꯁꯤꯡꯅ ꯀꯦꯃꯤꯀꯦꯜꯒꯤ ꯑꯣꯏꯕ ꯍꯥꯔꯁꯤꯡ ꯑꯃꯗꯤ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯒꯤ ꯂꯝꯗꯒꯤ ꯊꯩꯗꯣꯛꯂꯒ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯂꯧꯎ ꯄꯊꯥꯞꯁꯤꯡꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯅꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯕꯥꯏꯑꯣ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯡ ꯑꯃꯗꯤ ꯕꯥꯏꯑꯣ ꯄꯦꯁꯇꯤꯁꯥꯏꯗꯁꯤꯡꯒꯤ ꯃꯍꯨꯠꯇ ꯒ꯭ꯔꯤꯟ ꯐꯥꯎꯟꯗꯦꯁꯟꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯖꯕ ꯕꯥꯏꯑꯣ ꯄꯦꯁꯇꯤꯁꯥꯏꯗꯁꯤꯡ ꯑꯃꯗꯤ ꯕꯥꯏꯑꯣ ꯐꯔꯇꯤꯂꯥꯏꯖꯔ ꯃꯈꯜ ꯀꯌꯥ ꯂꯧꯃꯤꯁꯤꯡꯗ ꯐꯪꯍꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ CAUꯒꯤ ꯗꯤꯟ ꯀꯣꯂꯦꯖ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟ ꯏꯕꯣꯇꯣꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯥꯃꯣꯡ ꯂꯥꯡꯒꯣꯟꯖꯝ ꯃꯅꯤꯡ ꯂꯩꯀꯥꯏ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯔ ꯐꯤꯜꯗ ꯁ꯭ꯀꯨꯜ ꯑꯃ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟ ꯏꯕꯣꯇꯣꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯒ꯭ꯔꯤꯟ ꯐꯥꯎꯟꯗꯦꯁꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯐꯥꯔꯃꯔ ꯐꯤꯜꯗ ꯁ꯭ꯀꯨꯜ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯗꯤꯟ ꯑꯁꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯐꯥꯔꯃꯔ ꯐꯤꯜꯗ ꯁ꯭ꯀꯨꯜ ꯀꯌꯥ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯊꯥꯛꯇ ꯍꯥꯡꯗꯣꯛꯈ꯭ꯔꯕꯁꯨ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯔꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯥꯡꯗꯣꯛꯂꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯃꯇꯥꯡꯗ ꯂꯧꯃꯤꯁꯤꯡ ꯋꯥꯈꯜ ꯇꯥꯍꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤꯅ ꯊꯤꯑꯣꯔꯤ ꯇꯥꯛꯄꯤꯕꯅꯤ ꯑꯗꯨꯕꯨ ꯐꯥꯔꯃꯔ ꯐꯤꯜꯗ ꯁ꯭ꯀꯨꯜ ꯑꯁꯤ ꯍꯥꯡꯗꯣꯛꯂꯕꯗꯤ ꯂꯧꯃꯤꯁꯤꯡꯗ ꯍꯛꯊꯦꯡꯅꯅ ꯐꯧ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗ ꯇꯥꯕ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯂꯧꯃꯤꯁꯤꯡꯗ ꯍꯛꯊꯦꯡꯅꯅ ꯈꯪꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯂꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯂꯧꯕꯨꯛꯇ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤ ꯂꯤꯡꯈꯠꯂꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯐꯥꯔꯃꯔ ꯐꯤꯜꯗ ꯁ꯭ꯀꯨꯜ ꯈꯔꯁꯨ ꯂꯤꯡꯈꯠꯅꯅꯕ ꯊꯧꯔꯥꯡ ꯂꯩꯔꯦ꯫ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯃꯤꯡ ꯆꯜꯂꯕ ꯂꯧꯃꯤꯁꯤꯡ ꯑꯁꯤꯗ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯁꯦꯝꯕꯗꯒꯤ ꯍꯧꯔꯒ ꯃꯔꯨ ꯂꯤꯡꯊꯣꯛꯄ ꯍꯨꯟꯕ ꯁꯦꯝ ꯁꯥꯕ ꯌꯥꯎꯅ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯇꯤꯜ ꯂꯩꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯇꯤꯜ ꯂꯩꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯀꯔꯤ ꯀꯔꯤ ꯕꯥꯏꯑꯣ ꯐꯔꯇꯤꯂꯥꯏꯖꯔ ꯑꯃꯗꯤ ꯕꯥꯏꯑꯣ ꯄꯦꯁꯇꯤꯁꯥꯏꯗꯁꯤꯡ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯂꯧꯃꯤꯁꯤꯡꯗ ꯈꯪꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯒ꯭ꯔꯤꯟ ꯐꯥꯎꯟꯗꯦꯁꯟꯅ ꯂꯧꯃꯤꯁꯤꯡꯗ ꯄꯤꯒꯗꯧꯔꯤꯕ ꯕꯥꯏꯑꯣ ꯐꯔꯇꯤꯂꯥꯏꯖꯔ ꯕꯥꯏꯑꯣ ꯄꯦꯁꯇꯤꯁꯥꯏꯗꯁꯅꯆꯤꯡꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄꯁꯤꯡ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯀꯣꯂꯦꯖꯁꯤꯡꯅ BA, BSc ꯑꯃꯗꯤ BComꯒꯤ ꯐꯣꯔꯝ ꯐꯤꯜꯑꯞꯀꯤ ꯃꯃꯜ ꯂꯧꯅꯤꯡꯕ ꯃꯑꯣꯡꯗ ꯂꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯄꯨꯟꯕ ꯏꯔꯩꯄꯥꯛꯀꯤ ꯃꯍꯩꯔꯣꯏ ꯁꯤꯟꯄꯥꯡꯂꯨꯞ ꯑꯦꯝꯁꯀꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯩꯔꯣꯏꯂꯨꯞ ꯑꯦꯝꯁꯀꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯂꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯝ BA, BSc ꯑꯃꯗꯤ BComꯒꯤ ꯐꯣꯔꯝ ꯐꯤꯜꯑꯞꯀꯤ ꯃꯇꯝ ꯑꯃꯗꯤ ꯐꯣꯔꯝ ꯐꯤꯜꯑꯞꯀꯤ ꯆꯞ ꯆꯥꯕ ꯃꯃꯜꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯐꯣꯔꯝ ꯐꯤꯜꯑꯞꯀꯤ ꯃꯃꯜ ꯑꯁꯤ ꯀꯣꯂꯦꯖꯁꯤꯡꯅ ꯂꯧꯅꯤꯡꯕ ꯃꯑꯣꯡꯗ ꯈꯨꯠꯆꯥꯎ ꯊꯥꯗꯨꯅ ꯂꯧꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯂꯦꯞꯂꯛꯂꯤꯕ ꯃꯃꯜ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯂꯧꯕꯤꯒꯅꯨ꯫ ꯄ꯭ꯔꯥꯏꯚꯦꯠ ꯑꯃꯗꯤ ꯑꯦꯗꯦꯗ ꯀꯣꯂꯦꯖ ꯈꯔꯗ ꯐꯣꯔꯝ ꯐꯤꯜꯑꯞ ꯇꯧꯕꯒꯤ ꯃꯃꯜ ꯑꯁꯤ ꯋꯥꯡꯅ ꯂꯦꯞꯁꯤꯟꯗꯨꯅ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯤꯕ ꯑꯁꯤ ꯑꯦꯝꯁꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯝꯖꯥ ꯏꯪ 2022ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯏꯂꯦꯛꯁꯟꯗ 37 ꯀꯛꯆꯤꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯤꯍꯨꯠ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯅꯥꯎꯔꯦꯝ ꯀꯣꯕꯤꯗ ꯆꯍꯤ 85ꯅ ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯄꯣꯂꯤꯇꯤꯛꯁꯇ ꯀꯔꯤꯒꯤꯗꯃꯛ ꯈꯣꯡꯗꯥꯔꯛꯈꯤꯕꯅꯣ ꯑꯃꯗꯤ ꯀꯛꯆꯤꯡ ꯑꯦꯁꯤꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯔꯤ ꯀꯔꯝꯕ ꯊꯕꯛ ꯇꯧꯕ ꯄꯥꯝꯂꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯛꯁꯇ ꯑꯅꯧꯕ ꯃꯥꯏꯊꯣꯡ ꯍꯥꯏꯕ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯃꯤꯟꯅꯅꯕꯒꯤ ꯆꯠꯊꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯈꯟꯅꯅ ꯋꯥꯔꯤ ꯁꯥꯅꯔꯨꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯚꯣꯠ ꯂꯦꯞꯄꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯑꯃꯗꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯗꯒꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤꯕ ꯋꯥꯍꯪꯗ
Mamangda politicsda changge haibagi wakhaldi laikide adubu AC asigi lusingbasingna miyamgi tawbiramdaba semgat sagatpa wathoraba miyamnadi yamna tawhuningba thabaksing adu isagi ngamjaba thakta chemduna lakhi leingaki achauba thabak ama tawrudragasu sel paiba misak ama oidrabasu miyamgi asigumba thabak mayam ama tawjaba asida AC asigi miyamna khangbi ubirakpadagi Kaksing Assembly Constituency gi miyam gi damak amuka hena pak chauna thogal tawba ngamnana ba haiduna miyam na pibirakpa thambirakpa pauktak amadi makhoi gi apamba gi matung ina lambi asida khongdarakkhibani loinana isagi leijari ba posa khara asina ngamjaba thabak khara tawjarabasu AC asigi miyam gi damak amuka hena pak chauna tawba ngamdaba asidasu thamoide amna pendaba kyasu phauduna lakhi Karigumba Kaksingi miyamna AC asigi mihut ama oina thagat pirabadi miyamna tawhanningliba thabaksing adu mapung phana tawba ngamgani haina khanbadagisu politics ki lam asida changlakhibani haikhi Haujik paliba laingak asi afhaba laingak amani khanbibra MLA khara handak disqualification tawkhibagi matangdadi kari haibiningi haina hangkhiba wahangda Congress Party ki kathokpa amaga loinana chen chongba misak amani haibagi haijaba nate tasengnamak haujik paliba lenga asi afaba lenga amadi nate maramdi lenga asi maitai gi hainaba wahai bomna horaga poklaubina loisinba haibadu oire ngangbana henba thabakti tawdaba lenga ama haibadu oire Congress na sahi 15 palambada tawramdaba thabak karigumba BJP na lenga pairabadi Tha 15 gi manungda thabak tawraga utkani haikhiba adu supnagi chinda khak ngangba thabak oinadi tawrakte haibasi pumnamakna khangnaraba wafamni loinana BJP na lengak pairabadi state amaga phauna haliba national highway sing 4 lane gi thakta semgatkani haibadu thabak oina tawraktri ngasi thaugi mamal hengalakpaga loinana lomi singda har phawba mapung phana piba ngamdri Laumi singna har phangnana bagidamak ahing yairek naduna kiu sangna lepnari ahing da hugatuna har loba chatpada laumi siba phawba yauri maramaduna haujik paliba lenga asi ngangbada kanba thabak oina tawdaba lenga amani haijaningi politics tawbada matik sare hairiba MLA singna songthok songsin tawriba miyoi sing asi politics tawbada matik sadaba miyoi singni haina khali makhoina maram oiduna politics haiba Fajakraba posak asi masak thihalle loinana politik tawba miyoi singbu miyamna thajadana dabagi achoba maram amasu oihalle haikhe lakadoriba mikhal asida karamba party da mirep oigadoribage party asigi ticket soidana phangani haina khanbibra haina hangkhiba wahangki pakhumda Mahak Congress Party da adumak vote lepkani haibagi chapchaba firep lei hauji su Manipur Pradesh Congress Committee gi member ama oibata natana Kaksing Assembly Constituency gi PCC member oinasu thaupuri loinana Congress Party gi matam sangna kathokpa amaga loinana awa ana kaya puraktuna thabak tawrakpa asibu khangbi ubiraduna party gi lusingbasingnasu amadi sembi bataibang mapugi YL gi matung inasu ticket soidana pibirakani amadi phangani haibagi chapchaba thajaba lai haikhi
फिल्म मेकर रोमी मैतेगी शॉर्ट फिक्शन मोसिलबा मिंगसेलना ग्रांड जूरी अवार्ड फॉर बेस्ट फिल्म हाउस ऑफ इल्यूजन अवार्ड फॉर बेस्ट शॉर्ट फिक्शन अमसुंग फिल्म असिगी चाइल्ड आर्टिस्ट याइखोंबा डिसिरासना फिल्म क्रिटिक सर्कल ऑफ इंडिया स्पेशल मेंशन फॉर द बेस्ट चाइल्ड आर्टिस्ट फंगलक्ले अवार्ड असी डायरेक्टोरेट ऑफ फिल्म फेस्टिवल एंड कल्चरल डिपार्टमेंट गवर्नमेंट ऑफ असम अनिगी मिंजेंग मखादा पांगथोकपा चलचित्रम नेशनल फेस्टिवल 2021 पीबा अवार्ड ने हाइबा नेशनल फिल्म फेस्टिवल असिदा अरिबम श्याम शर्मागी इमागी निंगथेम MK बिनोदिनी ए ट्रिब्यूट अमदी हाउबम पवन कुमार गी द फास्ट लिप्सु उतुना मणिपुरी सिनेमाना चाही यांखै मपुंग फारकपगी इकाई खुमनबसु उतखे मोसिलबा मिंगसेल हानसु अतोपा फिल्म फेस्टिवल सिंगदा पना कया फंगलखरबा फिल्म अमनी इंडियन फिल्म फेस्टिवल ऑफ मेलबोर्न लिव ऑफ सेशन यूनाइटेड किंगडम वेस्टी फिल्म इंटरनेशनल फिल्म फेस्टिवल अवार्ड्स बेस्ट डायरेक्टर कोचिन इंटरनेशनल फिल्म फेस्टिवल बेस्ट चाइल्ड आर्टिस्ट बेस्ट सिनेमाटोग्राफी अवार्ड एट क्रिएटिव शॉर्ट फेस स्पेशल जूरी अवार्ड मणिपुर स्टेट फिल्म अवार्ड्सना चिंबा खरा असी पनबा याय फिल्म असी हौजिंग मुंबईदा बेस्ट तौबा पॉकेट फिल्मना रिलीज तौदुना मियामदा येंबा फंगली हाइनसु मखा तारे अमरोमदा इंडिया पुंबगी ओइना NCERT न्यू दिल्ली न सिंधुना नेशनल की थाकता पांगथोकपा ऑल इंडिया चिल्ड्रन एजुकेशनल ऑडियो वीडियो फेस्टिवल कुनगमंगा सुबह एडिशन कॉम्पिटिशन सेक्शन दा लमदम असिगी ममिंग लेरबा फिल्म डायरेक्टर वीरेंद्र सलामना डायरेक्शन पीबा प्रिपरेटरी स्टेज की अंगांग सिंगिदमक्ता NCERT गवर्नमेंट ऑफ मणिपुर न पुथोकपा एजुकेशनल वीडियो फिल्म कोविड-19 वर्सेस ऑनलाइन क्लासना कैटेगरी असिगी ख्वादिगी फबा बेस्ट वीडियो की अवार्ड फंगख्रे फिल्म असिगी एडिटर सु अवार्ड फंगलख्रे हाइदी निंगसिंग बयाई हौखिबा कुमजा इंग्लिशिंग अनि तरागा तरेतसु फेस्टिवल असिमकी एडिशन दा वीरेंद्र सलामना डायरेक्शन पीबा द हेड टीचर्स हाइबा वीडियो फिल्म अमना इंडिया पुंबगी ओइना वीडियो फिल्म की अवार्ड सु फंगलखिबा लैख्रबनी सैरेंगबसिंगी अपुनबा लुप साल ऑल इंडिया रेडियो इम्फालना सखंगलबा इसै मयक इबसिंगी लुपना चाही खुदिंगे अगस्त की तारीख 19 पांगथोकपा मपोक कुमोंद पीबा चाही असिगी सैरेंगबा लाइफ टाइम अचीवमेंट अवार्ड 2021 सकनारबा इसै मयक इबा नंदलाल रॉयदा पीरगनी हाइना सैरेंगबसिंगी अपुनबा लुप सालगी पब्लिसिटी सेक्रेटरी ओकेंद्रो खुंदोंबमना थादोरकपा चेरोल अमदा फोंदोरकले हाउसिंग मपानगी ओइबा पाउ खरदंग पिजरी आम आदमी पार्टी AAP की नेशनल कन्वेनर अमसुंग दिल्ली की चीफ मिनिस्टर अरविंद केजरीवाल मिखल पांगथोकदौरिबा उत्तराखंड लेपापोकपा नुमिता खोंगचत अमा चलगनी खोंगचत असिदा केजरीवाल मथंग सही की अंगनबदा पांगथोकदौरिबा असेंबली मिखलदा पार्टी असिगी सपोर्ट फंगनबा वोटर सिंगना यानिंगदबा वाफम खरा लाउथोकनी हाइदे गवर्नमेंट पेगासस लैखिबा नत्रगना सिजनखिबा ओइरबदी नत्रगा सुंगसी सिजनखिदबा ओइरबसु पिटिशनर सिंगना
hangliba natragana khangningliba singi matangda akupa sing yawba affidavit ama thagalangnaba Supreme Court na ningthokaba numita center da khanghankhre angang kaya khudong thiningai oiraba industry singda thabak suhanbagi mayokta Uttar Pradesh ki jogi government ani thokaba numitagi campaign ama haukhre haide Haryana ki Chief Minister Manohar Lal Khattar na ningthokaba numita Gurugram Galeria Market Area Sector Kungani Panda I Octo Rickshaw Chatruk Lamthaduna Chiti Asida Ahanba Electric 3-wheeler Ecosystem Project launch tawkhre haide Corruption case da evidence manghanana bohonarak pathingnana ba Greater Chennai Corporation ki Chief Engineer and Nandakumar suspend taunana ba non-governmental organization NGO Arapor Yakamna ningthokaba numita demand tawkhre Coronavirus na maram oiduna matam sangna thinglaklaba school sing hangdokna bagi matangda Tamil Nadu gi Education Minister Anvil Mahesh Poyamoji na leipapokpa numita Chief Education Officer CEO singi mifam ama pangthoklagani haina minister asigi office na ningthokaba numita cherol amada khanghankhre Yamna thamoi songningai oiraba thodok amada haukiba nomaijing numitki nungthilda Andhra Pradesh ki Guntur district ta engineering mahiroi nupi macha ama masak khangdaba miyoi amana thangna thinduna hatkhre haide Police na phongdorakpada thinbige haibada nupi macha asina yadabadagi mahakpu miyoi asina hanjin thangna thinkibani mahaki khauri amasung thajinda mafam taruk thokna sokhi haide Tha asigi tarik 12 da miyamna pamnaraba kala gungta vista siraga phangkiba masagi sahi 18 surabi nupi macha amagi misigi matangda thijinbada Goa Police Crime Branch na mateng panglagani haina Chief Minister Pramod Chawana haikre Ahunpot ka mari lenana nupa amana mahaki nupibu lambida miya mangda phuraba matungda mangakta thauri kongoi Phukchillaga yankhre nupi asi laikanaringaida laikidre haidi thodok asi haukiba thada Susa Police Circle na konba Tungwal village athokiba oirabasu nomaisi numita thodok asigi video ama viral oiraklaba matungda khangnarakpani haide Ranjit Sagar Dam da tasinduna kaikiba Indian Army gi Aviation Corps gi helicopter amagi mangkhraba pilot anigi manungda amagi haksang thodok asi thokiba numit 16 ni kanaraga nomaiji numita phangba ngamkhre Official singda phongdorakpada numit 16 ni chupna pak sana thibo humlaba matungda helicopter asigi pilot anigi manungda amagi haksang phangba ngamkhibani Assam gi manung chanba Chirang district da ising chawna maram oiraga amang ata thohan khraba business subdivision gi manung chanba mafam singda Assam Minister Piyush Hazarika na Bodoland Territorial Council gi Chief Executive Member Pramod Boroga chatuna yangsinmina khre Haukiba nomaiji numita police singna tongduna lakiba car amadagi silongi naha kharna overpower tawduna nomai puraga chatkibagi thodok asibo Meghalaya gi Chief Minister Konrad Sangmana yaningda ba phongdokibaga loinana naha singna pukriba nomai adu amuk pithoraknana ba appeal tawre Taliban lalhaubasinga Afghanistan mapung phana control tawkhraba matung leibak asida hauji power pariba Taliban ga abphaba mari thamnana bagidamak China na sem saduna leiri haina China government ki nupi wangangloi amana phongthokkhre US President Joe Biden na Afghanistan da deploy tawduna leiriba foreign troops sing lokthokpa haukraba matung atenba matamgi manungda Taliban fighters singna kanba mawongda Government forcing mayok de attack chathaduna leibak asigi konung
काबुल खुदुम चंसिनखिबगा लोइनना अफगान पुंबा तालिबान फाइटर्ससिंगना कंट्रोल तौरे हाइटीदा हौखिबा थांजे नुमिता 7.2 यौना हाखिबा युहा अमना मरम ओइरगा मियोय चाटेट का कुनगा मरी सिहनखिबगा लोइनना युहा असिदा असो अपन नंख्रबा मियोय सिंगना हाइटीगी हॉस्पिटल सिंग पिक थनख्रे हाइदे तालिबान लालहौबा सिंगना अफगानिस्तान मपुंग फाना कंट्रोल तौखिबा असिगा मरी लेनना यूरोपियन यूनियन की फॉरेन मिनिस्टर सिंग लेबापोक्पा नुमिता वीडियो कॉन्फ्रेंसिंग की खुथांगदा वारी सानरगनी अमदी लेबाक असिदा हौजिक लैरिबा यूरोपियन सिंग टेक्ता कायदना पुथोरकनबगी मतंगदा खनरगनी हाइना ऑफिशियल सिंगना फोंदोखरे मालेमगी मिपुम खुदिंगमगना हौजे हौजिक मायोगनरिबा कोविड-19 लैना लाइचत की फिबम असी मपुंग फाना फहननबा हिदाक लैत्री अमदी हारिबा लैना लाइचत असी मियोइबगा अदुमक सागोनदुना लैरगनी हाइना साइंटिस्ट सिंगना फोंदोकनरकले नेपाल गवर्नमेंटना अफगानिस्तान लैरिबा मखुइगी मियोइ सिंग लेबाक असिदगी लौथोंनबा होनबदा अतोपा लेबाक सिंग मतेंग पांगनबा हाइजखिबगा लोइनना नेपाल गवर्नमेंटनासु एम्बेसी सिंगदा थबक तौदुना लैरिबा मखुइगी स्टाफ सिंग मफम अदु थादोकदुना लाकननबगीदमक हौकिबा नुमाइजिंग नुमिता खंगहनख्रे अफगानिस्तान लैरिबा रूसिया की एम्बेसडरना ngasi लेपापोक्पा नुमिता काबुलदा तालिबान लुसिंगबसिंगा उनरबा मतुंग लेबाक असिदा लाक्लिबा अनौबा तालिबान की ओइबा गवर्नमेंट असिबु रिकॉग्नाइज तौगद्रा नत्रगना तौरोइद्रा हाइबसिगी मतंगदा फिरेप लौरगनी हाइना रशिया की माइकेदगी फोंदोखरे हौजिंग मखा तारकपदा सानबगी पाउ निर्मला थांजमदगी तामिनसे हौजिंग मखा तारकपदा सानबगी पाउ पिजरी इंडिया की प्राइम मिनिस्टर नरेंद्र मोदी ना ngarang handakta लोइसिनखिबा टोक्यो ओलंपिक गेम्स इंग्लिशिंग अनि कुन द सरुक याखिबा लेबाक असिगी ओलंपिक कंटिजेंट का उनखरे इंडिया की ओलंपिक कंटिजेंट असिना पुवारीदा ख्वाइदगी याम्बा लेबाक असिगी मेडल फंगबंगमखिबनी इंडिया की यूनियन स्पोर्ट्स मिनिस्टर ओइरिबा अनुराग ठाकुर ना फोंदोकपगी मतुंग इना हानदगी चथदना लाक्लिबा टारगेट ओलंपिक पोडियम स्कीम TOPS असी मखाताना इंग्लिशिंग अनि कुनगमरी अमसुंग इंग्लिशिंग अनि कुनगनिपान की ओलंपिक गेम्स की येंगलगा चथखिगनी हाइख्री पोलैंड की सिटी रोक्लो द पांगथोकपा वर्ल्ड यूथ आर्चरी चैंपियनशिप की ngarang पांगथोखिबा रिकवर की तोंगान तोंगान बा इवेंट सिंगदा इंडिया की चाही 19 मखागी आर्चरी सिंगना गोल्ड मेडल अनि अमसुंग ब्रोंज मेडल अहुम फंगबा ngamkhri इंग्लिश प्रीमियर लीग फुटबॉल टूर्नामेंट के हौखिबा सीजन की चैंपियन ओइरिबा मैनचेस्टर सिटी ना अनौबा सीजन असी ओइना अहानबा मैच सानबदा टॉटनहम हॉटस्पर की मखुत्ता सुइनो अमदा माइथिख्रे इंडिया की फुटबॉल सीनियर टीम की सानरोई खन्नबगीदमक्ता तोंगान तोंगानबा सिटी सिंगदा केम कया पांगथोख्रबा मतुंग कोलकाता दा चाही 15 की मतुंगदा केम पांगथोकदौरिबा सिदा मणिपुर की हौखिबा सानरोई 8 खंगतपदा यावरकले इंटरनेशनल पैरालंपिक कमिटी अमसुंग ऑर्गेनाइजर सिंगी अपुनबा वारेप अमगी मतुंग इन्ना पैरालंपिक गेम्स ता बाबोक अमता याहल्लरोई हाइख्रे
एशिया की ममिंग लरिबा फुटबॉल टूर्नामेंट अमा ओइरिबा AFC कप की प्ले-ऑफ मैच अमदा ngarang इंडिया की फुटबॉल क्लब बेंगलुरु FC ना मालदीव्स की फुटबॉल क्लब अमा ओइरिबा क्लब ईगल्स पु पांजन अमा सुइनो द थोइदुना टूर्नामेंट असि ग्रुप डी साउथ जोन की दमक क्वालिफाई ओइबा ngamkhri All Manipur Football Association की माइकैदगी थादोरकपा चेरोल अमगी मदुंगिना एसोसिएशन असिगी हाना वाइस प्रेसिडेंट ओइबिरंबा अमदी डिस्ट्रिक्ट फुटबॉल एसोसिएशन मोइरांगी प्रेसिडेंट की फम सुपुबिरंबा कुमाम याइमा लैखिदबदा अवाब फोंदोरकली डिस्ट्रिक्ट फुटबॉल एसोसिएशन कक्सिंगनसु कुमाम याइमा लैखिदबदा अवाब फोंदोरकली अमदी कनाडा की सिटी टोरंटो अमसुंग मॉन्ट्रियलदा चप मानब मतमदा पांगथोकपा नुपा अमसुंग नुपी की टेनिस टूर्नामेंट ओइरिबा नेशनल बैंक ओपन दा नुपी की ओइना इटाली की कमिला जियोर्जी अमसुंग नुपी गिना रशिया की दानिल मेडवेदेव ना टाइटल लौबा ngamkhri थागतचरी निर्मला लोइसिलकपदा मरुओइबा पाउ अमुका हना तालिबान निंग्री सिचिलक्तुना काबुल लौसनख्रे प्रेसिडेंट अशरफ गानी यामलबा सेन अतांगबा कारसिंगदा हापतुना चेनख्रे तालिबान सिंगना इस्लामिक इमिरेट ऑफ अफगानिस्तान सेमलगनी हाइना लौथोख्रे नॉर्थ ईस्ट की कैपिटल सिंह रेलवे की कनेक्शन लेरगनी हाइना प्राइम मिनिस्टर नरेंद्र मोदी ना मियामदा थाजबा फोंदोख्रे अगस्त की तारीख 15 खक्तदा चही 15 मखागी अंगांग चामगा कुनगा माथोई पॉजिटिव ओइखी हाइना डॉक्टर के राजोना फोंदोरकले कोविड के अहानबा वेब अमसुंग अनीसुबा वेबता अंगांग अनि लैखिद्रे हाइनासु मखा ताख्रे नागालैंड इंडिया की सरुक अमा अदुम ओइदुना लैगनी हाइना आरएन रबीना फोंदोरकले मणिपुर दगी मियोय अमा लुपा करोड़ 85 की ड्रग कोनना फारे हाइदे काक्सिंग की मियाम की दमकता थबक तौरगा उटकनी हाइना काक्सिंग असेंबली कॉन्स्टिट्यूएंसी दा मिरेप ओइना सोंगथोरकलिबा कोविड ना हाइख्रे थासिगी तारीख 5 दा लाइसम खुलदा थबक सुहनगनी हाइदुना पुथोखिबा नहा अमा तमथिना फुसैदुना ओटलगा हातोकपदगी पुलिसना हक्सांग लौखलगा मोकता थमलमले हाइदे अहल अमना चही 13 सुरिबी नुपी मचा अमाबु इकाय खुमनबा हंजिना मांगहनबिरमले हाइदे कोट सिंगदा निंगतम नुमित की थौरम सिंह पाकसना पांगथोकनख्रे लैपाक चिंगलंबा ट्रक अनि फगतले हाइदे खुंगंग सिंह हेना चौखलहनगनी हाइना यूनियन मिनिस्टर ऑफ स्टील अमसुंग रूरल डेवलपमेंट फगन सिंह कुलास्टेना हाइख्रे बीजेपी याउदबना सिबददी सेल पीबीद्रे हाइबा वाफम फोंदोरकले हौखिबा चही मरी मखाइदा मणिपुर सिंथानबा याना चौखले हाइना चीफ मिनिस्टर ना हाइख्रे पेबम चितरंजन की मफमदा हाइकल लेकत तमदुना इकाय खुमनबा उठख्रे मणिपुर दा नुमित निनी दा मियोय 13 लैखिद्रे अगस्त की तारीख 15 दना मियोय 403 अगस्त की तारीख 13 दना मियोय 265 पॉजिटिव ओइखी पॉजिटिविटी की चांग 10 की मथक्ता लैरे
Amadi Meghalaya gi Chief Minister Konrad Sangma gi yumda petrol bomb langsinduna attack satharakre hairi Pijariba pausing asiga loinana hauziki oinadi nukti gi fongliba pause singnagi lokthokjaba maru oiba pausing miyamda pijaba loisinjari tabiriba singbo Pusparani Laishamna amukahana khurumjari